ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯝꯆꯥ ꯑꯃꯗꯤ ꯀꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯥ 5-6 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗ ꯄꯥꯝꯕ ꯀꯩꯔꯦꯟꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯗꯥꯏꯗ ꯂꯥꯟꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯣꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯎꯕ ꯂꯦꯞꯇꯝ ꯐꯥꯔꯛꯄ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯣ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯨꯊꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯑꯃꯗꯤ ꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯄꯥꯜ ꯊꯣꯛꯃꯟꯗ꯭ꯔꯕꯁꯨ ꯄꯪꯁꯤꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯁꯤꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯪꯁꯜꯂꯦ꯫ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯣ ꯂꯝꯖꯥꯎ ꯊꯣꯛꯈ꯭ꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯈꯠꯅ ꯆꯩꯅ ꯐꯨꯅꯕ ꯇꯧꯔꯨꯗꯨꯅ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯗꯨꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤꯗꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ, ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯂꯦꯞꯇꯝ ꯐꯥꯗꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯗ ꯃꯃꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯨ ꯊꯣꯏꯅꯉꯩꯅ ꯑꯁꯨꯝ ꯁꯣꯛꯆꯜꯂꯛꯂꯦ꯫ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯁꯥ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗ꯭ꯔꯦ꯫ ꯆꯥꯎꯕ ꯂꯦꯞꯇꯝ ꯐꯥꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯔꯦꯡ ꯄꯥꯝꯕꯣꯝ ꯉꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯇꯥꯟꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ꯫ ꯏꯃꯥ ꯑꯁꯣꯟꯕꯤꯅ ꯁꯨꯝ ꯇꯥꯜꯂꯒ ꯅꯆꯥ ꯄꯥꯡꯒꯜꯕ ꯑꯩꯅ ꯁꯨꯝ ꯆꯥꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯆꯠꯇꯨꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯛ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯅꯥꯔꯤꯕ ꯑꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯨ ꯇꯥꯟꯒꯦ꯫ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯂꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯥꯔꯕꯅꯤꯅ ꯏꯃꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯆꯥꯕꯨ ꯀꯅꯥꯅ ꯁꯦꯟꯅꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ, ꯁꯥ ꯃꯄꯥꯡꯒꯜ ꯀꯜꯂꯕꯅꯤꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯁꯦꯟꯅꯖꯔꯒꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯣꯏ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯥꯎꯕ ꯂꯦꯞꯇꯝ ꯐꯥꯔꯦ꯫ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯂꯩꯀꯥꯏ ꯈꯔꯁꯨ ꯀꯣꯏꯊꯣꯛꯂꯨ꯫ ꯑꯗꯨꯗꯨꯒꯅꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯈꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯨ꯫ ꯎꯃꯪꯗꯒ ꯁꯤꯡ ꯆꯟꯕꯗꯤ ꯆꯠꯈꯤꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ, ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯊꯣꯡꯒꯥꯟ ꯊꯣꯔꯛꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯒꯥꯜ ꯊꯣꯛꯈꯤꯕꯗꯨꯗ ꯃꯁꯥ ꯂꯩꯇꯥꯖꯍꯧꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯃꯁꯥ ꯑꯗꯣ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯇꯌꯥꯡ ꯇꯁꯣꯏꯕ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯉꯛꯄ ꯉꯥꯛꯇ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯔꯨꯕꯅ ꯀꯅꯥꯗ ꯀꯔꯤ ꯀꯧꯒꯅꯤ, ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯒꯅꯤ, ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯎꯗꯦ꯫ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯆꯥꯎꯔꯕ ꯇꯣꯔꯕꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ꯫
ꯑꯩꯅ ꯇꯣꯔꯕꯣꯠ ꯑꯃꯇꯪ ꯆꯥꯒꯦ ꯍꯥꯏꯗꯅ ꯊꯤꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ ꯃꯁꯤꯗꯤ ꯍꯣꯔꯦꯟ ꯍꯋꯥꯏꯖꯥꯔꯒ ꯐꯖꯅ ꯊꯣꯡꯂꯒꯕ ꯐꯖꯅ ꯐꯨꯊꯔꯒꯦ ꯇꯣꯔꯕꯣꯠꯀ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕ ꯍꯥꯏꯅꯔꯤꯕꯅꯤ ꯉꯥꯐꯛ ꯈꯔꯒ ꯍꯥꯞꯆꯤꯜꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ ꯃꯁꯤ ꯍꯦꯛꯇꯃꯛ ꯍꯣꯠꯅꯔꯒ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯆꯥꯎꯁꯨ ꯆꯥꯎꯈ꯭ꯔꯦꯅꯤ ꯇꯣꯔꯕꯣꯠꯁꯦ ꯂꯨꯝꯅ ꯂꯨꯝꯂꯤꯕ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯊꯦꯡꯅꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯉꯧꯔꯣꯛ ꯉꯧꯅ ꯑꯁꯨꯛ ꯆꯥꯎꯕꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯄꯥ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯔꯕꯣꯠ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯊꯛꯀꯤ ꯑꯍꯟꯅꯤ ꯍꯦ ꯍꯥ ꯁꯤꯖꯤꯟꯅꯒꯅꯣ ꯑꯩꯉꯣꯟꯗꯅꯦ ꯇꯥꯗ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯝꯕ ꯀꯧꯕ꯭ꯔꯥ ꯑꯃ ꯀꯧ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯗꯨꯅꯤꯗꯅ ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕ ꯑꯁꯤꯗ ꯃꯤꯡꯒꯧ ꯊꯥꯒꯧꯒꯁꯤ ꯈꯪꯗ꯭ꯔꯕ ꯄꯣꯠꯅꯤꯅꯦ ꯁꯥꯟꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤꯅꯦ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯏꯌꯥꯝꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕꯅ ꯄꯨꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯉꯧꯔꯣꯛ ꯉꯧꯔꯗꯅ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯁꯤꯕꯨꯔꯣ ꯃꯁꯤ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯦꯛꯇ ꯁꯥꯟꯅꯔꯒꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯁꯒꯣꯜ ꯃꯔꯨꯝꯅꯤ ꯁꯒꯣꯜ ꯍꯥꯏꯔꯤꯕ ꯁꯥꯗꯣ ꯃꯥꯒꯤ ꯃꯔꯨꯝꯅꯤ ꯃꯁꯤꯗꯒꯤ ꯃꯆꯥ ꯑꯣꯜꯂꯛꯂꯒꯅꯦ ꯁꯒꯣꯜ ꯑꯆꯧꯕ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯏꯌꯥꯝꯕ ꯁꯒꯣꯜ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯁꯒꯣꯜ ꯈꯪꯗꯕꯔꯣ ꯏꯌꯥꯝꯕ ꯑꯩ ꯁꯒꯣꯜ ꯈꯪꯖꯗꯦ ꯁꯒꯣꯜ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯇꯩ ꯃꯇꯝꯗ ꯀꯨꯗ꯭ꯔꯨꯛ ꯂꯥꯎꯅ ꯍꯦꯛ ꯊꯧꯔꯤꯕ ꯁꯥꯗꯣ ꯅꯍꯥꯛ ꯈꯪꯉꯤꯗꯅ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯈꯪꯖꯩ ꯃꯔꯛꯇ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯄ ꯍꯥꯏꯗꯅ ꯗꯣꯟ ꯊꯤꯜꯂꯒ ꯍꯦꯛ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯕ ꯁꯥꯗꯨꯕ꯭ꯔꯥ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯁꯒꯣꯜ ꯀꯧꯏ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯃꯔꯨꯝ ꯀꯣꯛꯏ ꯑꯗꯨꯒꯤ ꯃꯔꯨꯝꯗꯨꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯒꯣꯜ ꯃꯔꯨꯝ ꯑꯁꯤ ꯑꯩꯅ ꯀꯣꯜꯍꯜꯂꯒ ꯁꯒꯣꯜ ꯃꯆꯥ ꯑꯣꯜꯍꯜꯂꯒ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯇꯪ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯁꯒꯣꯜ ꯃꯔꯨꯝꯗꯨ ꯑꯃꯇꯪ ꯄꯥꯝꯖꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯅꯥꯗꯒꯤ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯑꯩ ꯑꯃꯨꯛꯇ ꯂꯧꯖꯔꯨꯈꯤꯒꯦ ꯑꯩꯁꯨ ꯁꯒꯣꯜ ꯊꯧꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯂꯒ ꯁꯒꯣꯜ ꯄꯥꯎ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯆꯠꯄꯗꯅꯦ ꯌꯥꯝꯅ ꯀꯨꯏꯒꯗꯕ ꯂꯝꯕꯤꯁꯤ ꯁꯒꯣꯜꯗ ꯆꯠꯂꯕꯗꯤ ꯈꯨꯗꯛꯇ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤꯗꯤ ꯁꯤꯃꯈꯛ ꯄꯣꯔꯛꯂꯦ ꯑꯁꯨꯝ ꯆꯠꯂꯒꯅꯦ ꯀꯩꯁꯥꯝꯒꯤ ꯏꯄꯨ ꯅꯣꯗꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯁꯒꯣꯜ ꯃꯔꯨꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯌꯨ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯑꯔꯤꯕ ꯂꯥꯟꯃꯤꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯧꯔꯨꯔꯣꯀꯣ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯅꯠꯇꯕꯗꯗꯤ ꯐꯪꯂꯣꯏ ꯁꯒꯣꯜ ꯂꯣꯏꯕ ꯀꯌꯥ ꯂꯩꯇꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯩꯁꯥꯝꯒꯤ ꯅꯣꯗꯣꯏ ꯍꯥꯏꯕ ꯐꯔꯦ ꯀꯩꯁꯥꯝꯒꯤ ꯏꯄꯨ ꯅꯣꯗꯣꯏ ꯍꯣꯏꯗ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯏꯄꯨ ꯅꯣꯗꯣꯏ ꯍꯣꯏꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯏꯄꯨ ꯅꯣꯗꯣꯏꯒꯤ ꯃꯌꯨꯝꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯔꯕꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯅ ꯄꯩꯄꯥ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯁꯥꯟꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯇꯣꯔꯕꯣꯠꯁꯤꯕꯨ ꯁꯒꯣꯜ ꯃꯔꯨꯝꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯤꯅꯦ ꯇꯧꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯋꯥ ꯍꯪꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯣꯗꯣꯏ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯏꯄꯨ ꯌꯨꯝꯁꯤꯕꯨ ꯏꯄꯨ ꯅꯣꯗꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯥꯛꯀꯗꯕꯅꯣ ꯏꯄꯨ
ꯑꯩ ꯏꯄꯨꯗꯒꯤ ꯁꯒꯣꯜ ꯃꯔꯨꯝ ꯑꯃꯠꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯍꯥ, ꯁꯒꯣꯜ ꯃꯔꯨꯝ ꯍꯥꯏꯕ? ꯍꯣꯏ ꯏꯄꯨ꯫ ꯍꯥꯏ, ꯁꯒꯣꯜꯕꯨ ꯃꯔꯨꯝ ꯀꯣꯛꯄ꯭ꯔꯥꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯏꯄꯨ, ꯍꯧꯖꯤꯛꯇ ꯂꯝꯕꯤꯗ ꯏꯌꯥꯝꯕ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯃꯥꯅ ꯄꯨꯈꯤꯕꯗꯣ ꯁꯒꯣꯜ ꯃꯔꯨꯝꯅꯤ ꯍꯥꯏꯌꯦ꯫ ꯑꯣ, ꯑꯩꯉꯣꯟꯗꯒꯤ ꯂꯨꯈꯣꯏꯅ ꯍꯧꯖꯤꯛꯇ ꯇꯣꯔꯕꯣꯠ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯅ ꯁꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯁꯦ꯫ ꯍꯥꯏ, ꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯏꯄꯨ, ꯑꯩꯅ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯁꯒꯣꯜ ꯃꯔꯨꯝꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯁꯒꯣꯜ ꯃꯔꯨꯝꯗꯨ ꯀꯣꯜꯍꯜꯂꯨꯔꯒꯗꯧꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯑꯃꯇꯪ ꯄꯥꯝꯖꯩ, ꯁꯒꯣꯜꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯔꯨꯕꯗ ꯏꯄꯨꯗꯒꯤ ꯂꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯨꯈꯣꯏ ꯍꯥꯏꯕꯗꯨꯁꯨ ꯃꯊꯣꯡ ꯂꯥꯏꯝ ꯆꯥꯗꯦꯗ꯫ ꯑꯉꯥꯡ ꯑꯁꯤꯗ ꯐꯖꯅ ꯇꯥꯛꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯑꯃꯨꯛ ꯁꯒꯣꯜ ꯃꯔꯨꯝ ꯅꯠꯇꯦ ꯇꯣꯔꯕꯣꯠꯅꯦ ꯍꯥꯏꯔꯨꯔꯕꯗꯤ ꯑꯉꯥꯡꯁꯤ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏꯁꯦ꯫ ꯄꯠꯂꯒ ꯄꯨꯝꯂꯒ ꯑꯗꯨꯝ ꯃꯥꯡꯖꯈ꯭ꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯦꯔꯨꯝ ꯑꯗꯨ ꯁꯒꯣꯜ ꯃꯔꯨꯝ ꯑꯁꯤ ꯃꯥꯔꯕꯅꯤ, ꯑꯄꯨꯝꯕꯅꯤ, ꯑꯣꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯅ ꯃꯔꯥꯏ ꯈꯟꯖꯈ꯭ꯔꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯁꯒꯣꯜ ꯃꯔꯨꯝ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯁꯤꯗ ꯄꯥꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯂꯧꯖꯈ꯭ꯔꯣꯍꯣꯏ꯫ ꯏꯄꯨ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯣꯝꯗ ꯄꯥꯜꯂꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ, ꯍꯧꯖꯤꯛ ꯏꯌꯥꯝꯕꯅ ꯄꯨꯈꯤꯕꯗꯣ꯫ ꯃꯁꯤꯃ ꯍꯦꯛꯇ ꯑꯩ ꯍꯦꯛꯆꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯏꯄꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯣꯝ ꯑꯣꯏꯔꯝꯂꯕꯗꯤ ꯍꯌꯦꯡ ꯃꯥꯅ ꯃꯆꯥ ꯀꯣꯛꯂꯛꯂꯒ ꯏꯄꯨꯒꯤ ꯑꯃ ꯁꯣꯏꯗꯅ ꯁꯤꯡꯕꯤꯒꯅꯤꯗ꯫ ꯍꯣꯏ꯫ ꯆꯦ, ꯅꯪꯅ ꯊꯣꯛꯄ ꯍꯦꯛꯂꯒ ꯄꯨꯈ꯭ꯔꯣꯀꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯪꯒꯣꯏ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯇꯣꯔꯕꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯀꯥꯗꯨꯅ ꯍꯦꯛꯂꯤ꯫ ꯆꯥꯎꯔꯕ ꯇꯣꯔꯕꯣꯠ ꯉꯧꯔꯣꯛ ꯉꯧꯕꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯣꯔꯛꯄꯗ ꯍꯔꯥꯎꯕꯒꯤ ꯃꯇꯣꯟ ꯂꯣꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯈꯟꯖꯩ, ꯁꯒꯣꯜ ꯃꯔꯨꯝꯁꯤꯗꯤ ꯌꯥꯝꯅ ꯌꯨꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯆꯧꯕ ꯁꯥꯅꯤꯅ ꯃꯤꯅ ꯁꯣꯛꯇꯅꯕ ꯍꯥꯏꯗꯅ ꯃꯇꯨ ꯄꯥꯜꯂꯤꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯤ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯨꯈ꯭ꯔꯦ꯫ ꯑꯥꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯂꯐꯨ ꯃꯅꯥꯁꯤꯡ ꯑꯁꯤ ꯍꯦꯛꯂꯒ ꯑꯩ ꯃꯁꯤ ꯌꯣꯝꯃꯒ ꯄꯨꯕꯅ ꯍꯦꯟꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯨꯠ ꯌꯨꯏ ꯍꯥꯏꯗꯨꯅ ꯇꯣꯔꯕꯣꯠ ꯑꯗꯣ ꯃꯈꯥꯗ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯂꯥ ꯃꯅꯥ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃ ꯑꯁꯨꯝ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ, ꯆꯥꯎꯔꯕ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯑꯁꯨꯝ ꯉꯔꯪ ꯉꯪꯗꯨꯅ ꯂꯥꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯆꯤꯡꯃꯥꯏꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯊꯅꯝꯕ ꯇꯣꯔꯕꯣꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯜꯂꯕ ꯃꯀꯣꯛ ꯑꯗꯨꯅ ꯊꯣꯝꯖꯤꯟꯕꯗ ꯇꯣꯔꯕꯣꯠ ꯑꯗꯣ ꯄꯨꯡꯇꯣꯏ ꯇꯣꯏꯗꯨꯅ ꯀꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯇꯣꯔꯕꯣꯠ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯤꯕ? ꯑꯩꯅ ꯑꯣꯟꯊꯔꯛꯄꯗ ꯊꯦꯡꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯊꯅꯝꯂꯤꯕ ꯑꯣꯏꯔꯤꯅꯤꯁꯦ꯫ ꯇꯣꯔꯕꯣꯠ ꯑꯁꯤꯕꯨ ꯊꯅꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯣ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥ ꯍꯦꯛꯄ ꯆꯠꯂꯨꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯇꯣꯔꯕꯣꯠ ꯑꯗꯨꯅ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯀꯥꯏꯔꯒ ꯃꯅꯥꯛꯇ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃ ꯀꯨꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯜꯂꯤ, ꯏꯄꯨ ꯍꯣꯏꯗꯒꯤ ꯄꯣꯔꯛꯄ ꯇꯣꯔꯕꯣꯠꯁꯤꯗꯤ ꯃꯆꯥ ꯑꯣꯟꯒꯗꯕ ꯀꯨꯏꯗ꯭ꯔꯕ ꯖꯥꯠꯅꯤꯗꯅ꯫ ꯍꯩꯃꯥ, ꯃꯥꯗꯤ ꯆꯥꯎꯔꯕ ꯁꯒꯣꯜ ꯑꯃ ꯑꯣꯜꯂꯦꯗꯅ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯊꯧꯔꯛꯄ ꯁꯒꯣꯜ ꯑꯗꯨꯒ ꯑꯩꯒ ꯁꯒꯣꯜ ꯑꯁꯤꯗꯤ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯊꯣꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯐꯤꯕꯝꯒ ꯁꯦꯝꯂꯗꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯄꯥꯛꯊ ꯍꯥꯏꯕꯗꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯝꯗꯥꯏ ꯃꯑꯣꯡꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯨꯕꯗꯨ ꯎꯕꯗ ꯀꯩꯔꯦꯜ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯅꯝꯐꯥ ꯐꯥꯗꯣꯔꯤꯗꯅ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ? ꯍꯦꯔꯥ, ꯅꯝꯅꯔꯒ ꯑꯗꯨꯝ ꯌꯦꯡꯒꯦ꯫
asumna hairaga pamba keret aduna chongsalakpada lukhrabi macha aduna chongthoklaga nakalda phan chongthoklaga tunglomda phan chongkhalaga keret aduki makhwang mathak aduta nge phamjalli aduga makhawri aduta haijinduna konsillaga kairel kaijau adubu sagolni haiduna phari asumna tawduna kairel kaijau aduna nanthoknaba chelabasu lukhrabi macha aduna hena lakshallakpana pamba kairel ado waraduna sormapi honduna tumina tidno leire matam aduta lukhrabi macha aduna khanjai o aina phariba aigi ulakliba sagol asidi laba oiraba male mapangal su onthokna kankhri aduga mayamga su manadi masi sagol laba soidana oiramgani asumna lukhrabi macha aduna ulakliba purakliba kairel kaijau ado sagol labani haiduna khaladuna mayum lomda tapna thauduna lakle nakal amadana kamdauri lukhrabi do macha nupa aduna halaktaba aduda nungsa thire do kadai tana chakhraba jano hojik phawa laktriba asibo haiduna macha nupa bu konthong lomda tingak yenglaga leiri tanja aduda kaina ngarang ngangbuki khonjel tabada lukhrabi do pamba kare lakle kadomdagi no tawriba sidi haiduna imungda chensinduna lotli thonawdagi yenglakpada macha nupana chauraba pamba kael ama manangkalda tonglaga ngarang ngangduna thaujillaklibadu ubada pakhatna chenthorei aduga imagi bungo kayo nang tawribadubo haiduna hanglubaduda lukhrabi macha aduna ima ngasidi aigi sagol laba poraklabani sagol labani mapangal son thongna kankhrabai ima ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯁꯒꯣꯜ ꯃꯔꯨꯝ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯀꯩꯁꯥꯝꯒꯤ ꯏꯄꯨꯅꯣꯗꯣꯏ ꯍꯣꯏꯗꯒꯤ ꯏꯄꯨꯅꯣꯗꯣꯏꯅ ꯄꯤꯔꯛꯄ ꯁꯒꯣꯜ ꯃꯔꯨꯝꯗꯣ ꯂꯝꯕꯤꯗ ꯃꯆꯥ ꯑꯣꯜꯂꯛꯄꯗꯒꯤ ꯁꯒꯣꯜ ꯃꯆꯥꯅꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯥꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯏꯃꯥ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅ ꯀꯔꯤ ꯏꯃꯥ ꯑꯩꯅꯗꯤ ꯁꯒꯣꯜꯗꯣ ꯑꯃꯣꯝ ꯑꯣꯏꯅ ꯀꯣꯛꯂꯛꯂꯕꯗꯤ ꯏꯄꯨꯅꯣꯗꯣꯏꯗ 마기수 마사 비비게는 하이런바니 아두부 라부 오이나 꿀럭러바니나 아이 ngamlaroi piba hai nang nangang libadubu karino masidi pamba kerinin hei nangbu kai masak khamtrabro o ima sagol labasi pamba keril kongnabu were o mamingbu thongna phajakre ima ado ima kasu kiruno se urabra se sumana nalu se tie khaba ado ima masi sangolda amukta punsillukhige पाबुंगसु ngahanwagi matamda sagol loirami haibadaine sagol sanglariba sida aigi sagol laba pamba kairel se amukta punjilukigi mabuk lamlam bara lorani mabuksu khadita pijagi asum na hairaga sauraba kairel ado thaujinkri lukhrabi adudi mamit chafu mu lobu makhai masara tawriba aduda manglane harane haiduna yenglaga leihori asumna nongmani homni haukri नोमगी नुमित अदुदा लैपाक अदुदा लेरिबा निंगथौगी मनाइसिंग अदुना पाउजिल अमा लाकली ताव 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 लैकाई खुलसना लेरिबा खुंजा पुनमक ताव निंगथौगी सना याथंग अमा लाकली निंगथौगी मचानुपी राजकुमारी असिबु थाजा योंजबगी मतम जोरकले मरम अदुना ख्वाइदगी मपांगल कनबा निंगथौगी लेरिबा मनाइसिंग असिदगी थोदो हेंदुना लौसिंग लेबा मपांगल कनबा अदुगा साना खोनबदा यामना हाइबा मिसक अमगी मियोई थिजरी मिसक अदुदा निंगथौगी मचानुपी पीगदौरिबनी निंगथौगी लेरिबा लार्मिसिंग असिबु माइथिबा पीबा ngamlabadi मियोई अदुदा निंगथौगी मचानुपी असिबु थाजगनी ताव 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 लैकाई खुलसदा लेरिबा मिसम प्रजा पुनमक ताव असुमना लाउरगा चतखिबदुदा लुख्राबी मचा अदुना ममागी मनाक्ता चेनसिल्लई अदुगा ममादा हायररी इमा कोनुंगदगी पाउजेल लाकलंबदु इमा ताबी होब नत्रो हाय ताहौवे हायदना कैदौ हायरिबनो इमा कोनुंगी लानमि सिंग अदुगा आइगा सगोल कांगजै सानाजनिनि पाबुंगसु सगोल कांगजै यामना पाममी हायबदाइने अदुना आई सगोल कांगजै सानाजनिनि हाय नंबु सगोल कांगजै हायरिबे मसानासि करिनो हायबा खंगलब्रो इमा खंगदी अदु ओइबा तारगसु आइगी लैकाइगी लेरिबा अहल लमनसिंग असिदा हंगजरगे अदुगा आई सगोल कांगजै सानदब यादबनि हौजिक्ति आइगी सु सगोल लाबा अमा लेरबनिना करिसु किनिगाय ओइदि इमा
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯁꯒꯣꯜ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯉꯥꯎꯁꯤꯟꯅꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯅ ꯏꯃꯥꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯊꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯨ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯗꯨꯕꯨ ꯏꯃꯥꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯀꯗꯤ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯂꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯣ ꯎꯄꯥꯏ ꯂꯩꯇꯅ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯅꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯁꯛ ꯅꯈꯣꯏꯅ ꯅꯤꯡꯊꯧꯋꯩꯒꯤ ꯆꯍꯤ ꯀꯌꯥ ꯃꯁꯥꯟꯅ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯁꯤꯡ ꯑꯁꯤꯒ ꯂꯝꯕꯥ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯅ ꯐꯣꯡꯗꯣꯛꯂꯤꯕ ꯐꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯍꯜꯂꯁꯤ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯉꯝꯖꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯊꯥꯖꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯃꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯑꯩꯅ ꯃꯥꯏꯅ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯊꯥꯖꯕ ꯄꯤꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯊꯥꯅꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯐꯅ ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯤ ꯅꯤꯡꯊꯧꯗꯣ ꯑꯁꯨꯝ ꯁꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯖꯥ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕꯗꯣ ꯅꯤꯡꯊꯧꯅ ꯎꯔꯛꯄꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯆꯥꯟꯅꯅ ꯂꯩꯔꯤꯉꯩ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯃ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯖꯤꯜꯂꯛꯂꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗꯤ ꯀꯩꯔꯦꯜ ꯎꯕ ꯑꯗꯨꯗ ꯈꯥꯝꯕ ꯌꯥꯗꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯕ ꯂꯥꯟꯃꯤ ꯐꯥꯎꯕ ꯃꯈꯥꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯍꯧꯔꯤ ꯀꯤꯔꯕ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯀꯥꯕ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯥꯏꯊꯤꯕꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯁꯤꯕꯨ ꯌꯥꯆꯜꯂꯥꯛꯇꯨꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯤꯄꯥꯗꯤ ꯑꯣꯏꯔꯔꯣꯏ ꯃꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯄꯤꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡ ꯂꯦꯝꯅ ꯂꯩꯔꯒꯅꯤ ꯀꯅꯥꯅꯁꯨ ꯃꯈꯣꯏꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯉꯝꯂꯔꯣꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯉꯁꯤꯗꯒꯤ ꯊꯥꯖꯔꯒꯗꯕꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯊꯧꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯁꯨ ꯀꯧꯈꯠꯂꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯍꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯌꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ